Kuki militant singna ngasi ayuk anganbadagi hauna Moreh da leiriba state force singi leifamda bom yauna nongmai kapsilaktuna landarakhiba amadi khut handuna akan mamongda nongmai kapnakhiba aduda IRB personnel ani sokhiba commando da attach tawduna leiba IRB personnel amana leikidraba matung Moreh irang kansilakli Imphal Moreh lambi ki tangnopol da su Kuki jo nupi sing tholaktuna khudaktagi lambi tingjinkre Kuki singna Myanmar gi marol ngangba miyoi singa pullaga attack tawrakle Landa Sijinnagadaba khutlai sing Sijinnaraktuna state force singda atamnana khut tharakle commando sing hatnaba hotnarakle haiba Moreh da leiriba commando officer amagi pendabagi kholau tholakli commando officer amana pendabaga loinana laurakhiba audio voice adugi matung ina Landa Sijinnagadaba afaba khutlai sing amadi mai chakpa bom sing su Sijinnarakpana maram oiraga commando gi camp mai chakpa Hourakle hairi Kuki militant singna kapsilakpa bom na maram oiraga Moreh hospital maningda leiba yum mai chakpa Hourakle hairi Ramagi lano ubujinga yauraga akhoi ke Kuki chino militant singa pulaga attack tawre commando jing tasena hana honare akhoi ki set put thana hana honare akhoi khang mai aba khang mane sire khang ma makre akhoi commando no mai pala sire sokwa hore akhoi ne yeng mane aro wara sina kadaba gan sisinare wara sina ba gan wara sina kadaba gan sisinare moina aro framing mai chakpa aba bom sinare akhoi ki mida bom akhoi ki mida akhoi ki kem mai chakpa horupane hokje akhoi na hokje barmage maro lo laga chele aduna akhoi ki thabak tawgone mayam kumai wane yengo akhoi kanwa la fi bigi traka laije akhoi commando ki mathok tawgone mayam kumai wane yengbiyo स्कूल की हाल Is all son. Yes, and whole heart.